Online Manipuri Numidangi Pau Yingbiriba Pumnamang Puthoi Laishamna Kurumjari Ahanbada Maruiba Pau UKNA na Kanglon Kaina Saramba Bunker Taruk Shelter Camp Taraganithoi Mai Thadokre Indian Army amadi Assam Rifles ki Kangmuna Pungni Funi Panchum na Chathakiba Operation Dalenga Kasu Chatnariba Kuki Lalaluf United Kuki National Army UKNA na Sugi Chatna Kanglon ki Wangmada Saramba Bunker Taruk amadi Shelter Camp Taraganithoi Mai Thadokre Hairi Assam Rifles ki PRO na Thadorok Pacherol amada Indo Myanmar ga tainariba Churchandpur district ki Henglep subdivision ki manung chanba Songfu village da Saramba UKNA gi camp thugai khibani haidi mafam aduda leiramba bunker taruk amadi shelter camp Taraganithoi na mai thadok tuna manghan khibaga loinena mafam adudagi una saban nongmai Taraganithoi amadi lan gi mari Lainaba Polam Singh Fagat ki Hari Pawasi na hai Assam Rifles ki Kangmuna tha sigi tarukta Henglep ki area da changsiluba matamda UKNA gi lanmi singna nongmai kapthora kibagi thodok thokruba matung Assam Rifles amadi India Army gi Kangbuna numit adudagi hauna mafam aduda changsinduna operation chathaba hokibani hairi Amaromda Indian Army na Assam Rifles Manipur Police CRPF BSF amadi ITBT gi personal single loina na Manipur gi chinga amadi tampa ki tongan ba mafam singda haukiba pung Humputara Nithoi gi manungda chathakiba operation dasu tongan ba khulai chamaga tara taret amadi IED nongmai maru amadi langa mari leinaba khulai kya fagat pangamle hairi Pausin hai Bisnupur Senapati Thoubal Jirimbam Chandel Churchandpur Kangpokpi Imphal West amadi Imphal East District ta chathakiba operation da khulai sing adu phakibani hairi Delhi da khongjang changsin kiba case o Delhi gi president gi mathakta FIR case lama lokhatuna police station na sumon tawkre Tha sigi nipan gi numidang da Kuki student organization case o namapung oiba thodang loduna Delhi da changsin khiba candle light ki khongjang aduga mari leinana Kuki student organization case o Delhi gi president Paujakhuf Guite gi mathakta Kartabaya Part New Delhi police station a case ama lokhatpaga loinana BNSS Act 2023 gi makhada FIR ama lokhatkibaga loinana mahapu police station da laknaba samon tawkre hairi Pausina high case o Delhi gi president Paujakhuf Guite gi mathakta Bharatiya Nyaya Sanhitya BNS 2023 gi makhada FIR number 007/2025 tang 8 March 2025 under section 223 clause A gi makhada case ama lokhatkibani hairi case adugi investigation gi matung inna Paujakhuf Guite ngase ayu pung 10 taba matamda Kartabaya Part New Delhi Police Station da masa lakna bangarang police na samon thaukibaga loinana thaudo aduga mari leinana tongan bihiram tara da masana yajagadabani haina su police ki samon aduda su pali hari pausina hai karigumba Paujakhuf Guite na police ki maikai degi piriba matamasigi manungda laktaba amadi hiram tara adubusu yajardrabadi ma ki mathakta BNSS ki under section 41A clause 3 amasung 4 of CRPCC 35 clause 5 and clause 6 ki makhada lokhutpam thokpa thabak sing lokhatkani haina pali hari ningsing bayabadi haukiba March 9 gi numidang da case o na sinduna changsin kiba khongjang adu haurakpada police ki maikai degi di mafam adu high security zone oiba mafam ni nakoina khongjang changsiliba asi permission yaude mioi manga dagi hena punba yaroi haina khangan khibani adu police ki wafam adu gi mayokta khongjang changsin khibani hairi MP Sanajaoba Kabo Belibu amu hana Manipur gi lam ohennaba kari karamba thabak paikhatpa yabagi haina Rajya Sabha da pukhatkre Kumja 1953 da Manipur gi Kabo Belibu yumthangnari balaibak matam amada Burma haina khangnaramba Myanmar laibakta matam adugi Prime Minister Pandit Jawaharlal Nehru na pithokhibaga mari leinana Manipur gi Rajya Sabha gi MP Sanajaoba leishwemana ngasi Rajya Sabha da wafam kaya pukhatkre ngasi dagi hoduna mathang tha gi mari fawba chathagadawriba Parliament ki budget mifam gi ani suba sarukta Kabo Belibu amu hana Manipur gi lam ohennaba kari karama thabak paikhatpa yabagi haiba adu yengsinbiu haina ngasi gi question hour gi matamda house ki pukning chingsinki Kumja 1950 gi matamdagi Manipur gi lam oina leirakhiba mafam asi resource marang kaina leiba mafam amani Manipur gi Kabo Belibu Myanmar da pithokiba asi Manipur gi puwari da khwaidagi laibak thiba thaudo amani maramdi mafam asi pithoktrige matamda matam adugi India gi parliament ki ayaba natraga state ki wafam amata tadana Prime Minister Jawaharlal Nehru na pithokiba haiba asi Treaty of Yandabo gi mayoktani haiki